माइकी मैम पुनम पुतराम नोक्चबगलोने कोंगनो खुरमजरी मदिंग असि फोंखिबा पाउचे सिंदगी मरोइबा हेडलाइन सिंगमदे मरोइबा पाउसिंग पुदुना लाक्सरी ताबिसि प्राइम मिनिस्टर सेप्टेम्बर 13 लाखलगनी बीजेपी की प्रेसिडेंट एमएलए सिंह राज बाबन मिफम पांगथोखरे था कुमापन मियामना खौरांग ngairklaba matungda pung kharagi khongchat pangthokpa haibasi miyam boi kaiba pibni jairang lalon itiki thabak sing thingana basem sare UNC ZUF na khongjang sawat loi hairi awang nongpok lamdam da pung punna million ton humdragi mineral leramba yai haina claim tawri Manifa 2025 nomination lauthokre cinema gi chongtham kamala sumang lilagi AK Bengal jagoi gina binota lifetime award piragani saitu ge MLA na peace meeting sinkre music album aikhoi gi class phongkre Kharam Wi-Fi da kem thamlebadi E9 tanagani FNCC ST listed Salan naba puna warep lawkhre malem thongam cycle da Delhi dagi Manipur lakadori Likon sanaba nat ki masana asi mayon kadom da chatli haina phongdorakli Hawjik maroiba pau tabisi Prime Minister September 13 laklagani BJP ki President MLA Singh Raj Baban da mifam pangthokre Lebak asigi Prime Minister Narendra Modi state asida lakani natraga lakloi haibagi matangda chapchaba ama khangdana lairamba adu tha asigi 13 da soidana laklagani phongdokre Modi ki Manipur khongchat asiga mari lainana BJP ki Central Office tagi State BJP ki mari lainaba singda official oina pawpira khare Narendra Modi state asida lakadoriba asigi matangda hawjik lairiba state government amasung state ki BJP ki makhok thongba sing amadi party asigi MLA sing saruk yaba mifam amasung asi ayuk Raj Baban da pangthokre Press na phangba pawn hai Raj Baban da Governor Ajoy Kumar Balana chair lawraga ayuk pung 13 dagi hawraga minute nifurom chathakiba mifam adu da BJP ki state president Sarda Devi chief secretary da Punit Goyal DGP Rajiv Singha Susarok yakhi mifam adu da BJP ki MLA Kulhumdoi Manipur Legislative Assembly ki speaker T Chaitrabada Singh ya school hanagi chief minister N Biren Hengang Lorembam Rameshwar Kairao Karam Syam Langthabal Kechibom Chalamlai KH Ragumani Uripok RK Imos Agolban Yumnam Khemchan Singjamai Heikham Dingo Sekmai Surokhaibam Rajan Lamsang Sapam Ranjan Konthaujam Sapam Kunjakeshwar Patsoy T Syam Kumar Andro Kongkham Robindro Mayang Imphal Thongnaujam Basanta Kumar Nambol Tongbram Robindro Thanga SPM Chandra Kumbi Thokchom Radesham Hairok Usam Devan Wabagai Radesham Yumnam Hyanglam Paunam Brojan Wangjing Tentha SS Olis Chanden Amasung Dengang Lungangmai Nungba Saruk Yaki Hairi Press na phangba pawgi likhun amana Prime Minister Narendra Modi September 13 gi numit yungba matung pungkhai chatpada Chuchampur da helicopter da tagani Chuchampur dagi public ground da miyam tinba mifam amada mahakna wangangani mafam adu da leiriba internally displaced personnel singa mafam adu da Modi ga unaduna wari sanaram gani madugi matung nungthil pung ani Chuchampur dagi helicopter da pailaklaga Imphal gi Kangla da nungthil pung ani makhai da thungani Kangla da miyam tinba mifam amada mahakna wangangani aduga Imphal lairiba IDP singi unaduna makhoigi awa anagi matangna wari sanabagi tanja amasung logani haina makhatana palli ngasi ayuk Raj Baban da pawmi singa unakhiba mifam aduda saruk yakhiba BJP gi MLA kharaga unaduna wari sanaba amadi makhoina hai Prime Minister lakadaba numit asida BJP gi MLA sing Prime Minister Narendra Modi ga unabagi tanja asi pigadra natraga piroidra haibagi matang da haujingmaki oina chapchaba khangalakpa leitroi numit asida Kangla da mi 15 tenunabagi matang da su BJP gi MLA sing magi AC da AC gi miyambu puraklaga saruk yahanaba silu haibagi chapchaba khangalakpa su leitri adubu state government tongan ba department sing da thabak tawriba employee sing mifam aduda namna saruk yaraba yai aduga Chuchampur amasung Imphal dagi Kangla da pangthokadruba Prime Minister lakpagi thoramasida state government ke maikai dagi MLA yankhai ga mapan saruk yaranaba invitation piduna khangal lakkani Prime Minister Narendra Modi na Kangla amasung Chuchampur da laklaga wanganga doriba si state asida paikhatpa loiraba project khara sangaba ga loina na khara amana urep
uyung tamlamgani sangadoriba project singi manungda Mantri Pukri ki Civil Secretariat amasung Manipur Police Headquarters amasung Kolkata gi Manipur Baban su yaugani magna state asigi da magta akhanaba package natraga chawkhat thorang gi thabak khara su lauthoklam yai haina mukhoin makhata na fongdorokli Prime Minister Narendra Modi na Kangla da pung amarom leiduna thoram charuk yarba matung Kangla dagi Imphal International Airport tamna hankigani magna hankibagi Kangla dagi Imphal Airport fawbagi lambi paringda nagyata miyamna mahakpu yengba yahangadori aduga security gi da magta yenglaga state government na hairiba lambi paring asi nagyata bracket sing khajil laga shu thamgani haina ras baban gi mifam da saruk yaruba MLA sing fongdorokli banbe yabadi Prime Minister gi khongchat asiga mari leina na Imphal gi maroiba mafam kyara samjin sajin bagi thabakana chathaba su leiribani Nakalambarom Thakuma Pan Miam na Korang Ngai Laba Matung the Punkara Kongchit Pangtok Pahebsi Miam with Kaiba Pibni Jairam. Manipur gi Miam na Thakuma Pan Awaba Kaya Kang Duna Laktak Naba Amagaloina and Ngaiduna Lak Laba Matung the Punkara Kongchit Prime Minister in the Modi na Manipur Chatpa Yai Haina Fongdok Pasi Manipur gi Miam with Kaiba Pibni Haina Congress ki Luching Jairam Ramesna Fongdok Kray. Congress ki General Secretary in charge Communication Jairam Ramesh na mahaki social media microglove X Tagalaki Bawarol Amadata Sigatra Hondo the Prime Minister Narendra Modi na Manipur Chatkani Haina Torang Toriba Sitabok on a Pangtok Labasumaki Kongsuda State Asida Chatle Haina Lobayara Prime Minister na Atopa Lebak Sing the Lieutenant Chalaga Manipur Matam Sang Satan directly with Sikarigino Haina Hanglakli Prime Minister na Tha asigi tara homdoida Manipur da chatna na thorang tawriba asida mahaki supporters sing thagalambe adubu mahak na state asida lerangmadaba matam asi supnagi pung ahum khaktani hairaba telaba matam asida state asida miyam na kari asa tawnangai oribagi hangladuna Jairam Ramesh na hai state asigi miyam na Prime Minister na wafam amatang fongdorok pon natraga state asida lakpiduna waroisin puroklabadi haina ngairakli basi punna Thakuma pan sure adubu mahak na Hariba matam asida Manipur chatna lerakibuni Jairam Ramesh na hai Manipur the Prime Minister na pung ahum lom leramgani haibagi wafam adu puthokladuna miyam da na honu na ningshin hanki karigumba Prime Minister Narendra Modi na thal asigi tara homdo de Imphal chatpa tarabadi state asida irang thokraba matung ahanbo oina chatpa khongchat oigaduribani India gi state singgi amadi atopa lebak singda lam yam toina koiganba amadi sakanba Modi na Manipur da wangnong pokil lamdam da chatnaba thorang toba asi matam Tintha Halamgani Haina Jairam na Fongdorokli Masining asir Nomagi Maroiba headline sing of the Maroiba Pausing Tabiraba Simbo Mukana Kurumzari and the channel Sibu Nuxibiduna like, share, subscribe to Biduna channel support to view Haina Miam from the Mukana Konon Kurumzari.